Security force na tongan ba mafamdagi khusu khulaik amadi drug lalonba miyoy ani amasu fagatpa ngamkre. Kurumjari STP paw meeting tabir basambu taram nokjari paw sandokna pijari. Iril bung PS ke manung chanba uran chirugi akoibada Infal East Police amadi commando singna thiba humbagi thabak chathabada tongan ba makhalgi khusu khulai kaya marum phagatkre. Khulai sing adudi .32 pistol ama 9mm pistol ama .22 rifle ama repeater nongmai ama hand grenade ahum detonator ani amadi .32 kapa yariba nongmai maru ahumni. Amaromda Thobal District Police na Khongjom PS ki manung chanba ten thatuwa ban gi chingkhong chingya dagi khusu khulai kaya marum phagatpa ngamkre. Khulai sing adudi M16 rifle ama SBBL pack repeater ama magazine ga konaba .22 rifle ama magazine ga konaba 9mm pistol ama tongan ba nongmai maru taruk 12 bore cartridge mari amasung grenade mari ni. Amaromda security force singna ngarang Churchandpur district ke manung chanba khanpui hanglepta kuthokna badagi laikhidabani haiba United Kuki National Army da ki tongan ba makhalge nongmai mari ga loinana maru kaya fagatpa ngamle hari nongmai sing adudi AK56 rifle ama MA4 MK2 rifle ama 7.62 mm ge SLR amani hari. Amaromda drug lalonba singna mathakta Manipur police na chatharakpa drive amada sangmai PS na konba sangmai dagi pangal tabi dagi drug puthok pusin tawba miyoy ani fagatpa ngamkre makhoi dagi chaurakna kg ani rom oigadaba brown sugar sing fagatpa ngamki fagalaba miyoy sing adudi Thobal district lilong low manga MD Mustakim Thobal district lilong chingkham maningdagi Umar Khani. Huzika tema break amatang lawminasi. Honglakliba punsigi lambisida araiba chaba yaba makhai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti. Khudingmak sibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Sangai tutorial Kwakathen ki class 10 amadi 12 ki revision course ki admission form thaba hausare class 12 ki oina lakliba November 3 tagi class hausare kani loinana class 10 gina December 1st week tagi class hausare kani sahi kudingi position holder kaya puthokliba coaching center asida ben amadi hostel gi kudong chapasu nubigani Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. Break ke matang makhatarakpa pawda ngasi Science Center Takyal da pangthokiba Science and Technology Department Government of Manipur na sinba state level science drama competition 2025 ta Yumnam Khunau Junior High School Yumnam Khunau Infal East ki mahiroi singna Sanakiba Chaukhatpagi Khongchot Haiba School asigi arts graduation teacher oribi Pramoda Nandai bamna iba drama asina best script mana lokre drama asibu lamjing lapta khibana lanchingni. Maroiba Pawamukana Pizari. Security force na tongan ba mafam dagi khusu khulai amadi drug lalon ba miyoy ani amasu fagat pangamkre. Huzik Fabogay na STV na pizza pa Pawamutang asal sinjari meeting tabir pumna mapu amukana krumjari.